mayam puno po han mong tuloy mes tayo na taramok sa bulo na ikong manjari masih mayam ito mga ano film mo pudong luxury film adudi The Greatest Showman. The Greatest Showman hai ba film masi American entertainer hai batari P.T. Barnum ko munupa magi punsi wari da yung pamwara ng film ni. Film masi 2017 da release tawki. Film masi na IMDb da 7.5 out of 10 manung rating fangi aduga Rotten Tomatoes da 56%, Google users na 91% like to film ni. Film masina matamda $84 million ang laganami aduga film masina tan mana $434.9 million tan ki. Film masi Michael Gracey na direction pibini aduga film masigi writer na Bicks amasung Condon ni. Film masina maruiba role ba music ri saktak serke. Film masigi maruiba role ba P.T. Barnum gi saktamda Hugh Jackman, Annie Wheeler ki saktamda Zendaya, Philip ki saktamda Zac Efron, Jenny Lin ki saktamda Ferguson, aduga Charity ki saktamda Michellle Williams. Film asina matamda sahi taret chang laganam ki aduga matokram na P.T. Barnum na mahaki museum amadi mahaki circus ase sagalakibage oihalakibage habdo film asigi wari si tarba matungda mayam punang na khangbigini mayam wari da mu mayam simnasi. Thank you. Film asigi ahuba si circus amadagi hawi maduda showman amana jagoi yamna phajana sarami mahaki jagoi aduda tilliba miyam khudingmak adugi thamoi sumalami showman adugi maming P.T. Barnum kawi magi jagoi gi isai loirakpada tilamba miyam khudingmak tapna tapna kainaki aduga matang asda sin hongkhraga P.T. Barnum gi angang oiringagi punsida lai teenager matam oiba khongup segaiba tongma nupa macha amana showroom amagi mamangda leplaga showroom aduda yoliba coat shoot ama yamna munna yamna khoidana pamjani yenglami matang aduda nupa macha adugi mapa lai mahaki mapa adu phi tuba misakni aduga macha nupa adu puraga yamna ina khunbai mung amada laklami mapa na yum adu changlamdaida macha nupa aduda lam henganu katu karan toganu haiduna harmi mathangi sinda nupa macha haibedi P.T. Barnum ga mahaki mapa ga ina khunbai nupa adugi phi gi nap olami P.T. Barnum di imung dur leriba nupi macha aduda yengduna lerami nupi macha adugi maming Charity kawi mahakna kopi thaklaga lerami matam aduda Barnum su mahakna kopi thakliba adugi matau tamduna acting torami Barnum na tawriba adu ubada Charity noklami amadi mahakna thakliba kopi adu kamthoklakpada mahaki dress ta songlami matang adu Charity gi mapana urami aduga haire nangbo aina adu machawkhattabadu tambi khibra haiduna sairami maduda Barnum na sangsilaklaga mana soiba natte aina lanmani aina mabu nokhalubani haina hairi maduda ina khunma nupa aduna nupa macha adubu koksalami aduga nahangna pokchen chengna hairiba do yamna phare Barnum da khupakna thaduna nang aigi icha Charity dagi lamna layu hairmi mathangi sinda Barnum beach mapan amada phamnur lermi hariba mafam aduda Charity su laklami aduga Charity na hairi aigi ipana aibu boarding school amada thamlani aigi future se kari oigadagi haba ai khangde maduda Barnum na ai khangi nangi future da nang kari oirakani haiba haidana khumlami asumna Barnum na background music tagi isai ama saglai aduga mahakna Charity bu yamna lirba yum amada purai mafam du yamna phajai Charity yamna haraujarami mafam aduda makhoini ngahak lerami makhoini kuina leibidi yade maramdi Charity mahakna ngasai tholakpa matamda kana mata da hairamde aduga mahak thongnawdagi lithoklaga tholakpani mathangi sinda Charity mapana boarding school amada chathalami madu ubada Barnum yamna nungaijaramde adubu karimata tawbudi ngamlamde mahakna wakhaldadi khalami nungsinaba haibase amuk naknaba amuk lamnaba haibado mahusani makhoi ni sithi thanaraga pawdum phaunarami Charity su sithi adum tharai khanghaudana Barnum gi mapa leikhide mahak mathanta ngairami adubu Charity gadi adum paw phaunarami Barnum thabak macha ama phanglami mahak adomda mai onsilami matang sida sin honglami Barnum mapung marai pharaba matamni mahakna Charity gi yumda laklaga mahaki mapada Charity bu luhongnana logjarage mahakpu nungaina thamjage hairmi maduda Charity gi mapana nangna mabu lorabadi yam thuna yumda halakani haina karemna rakhi adubu Charity di mahakpu Barnum na lawba lakpaduda yamna harawrami haibadugi matung music yaroklami mabani jagoi saminai aduga fajarba manglal amada uhalami madugi matung Barnum na Charity bu luhongnanabagi propose torami mabani luhongle music ki mateng na sin matek honglei
ꯑꯗꯨꯒ ꯃꯕꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯝꯃꯤ꯫ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯆꯦꯔꯤꯇꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯒꯤ ꯁꯤꯟ ꯐꯥꯎꯕ ꯎꯠꯂꯛꯏ꯫ ꯃꯊꯪꯗ ꯃ꯭ꯌꯨꯖꯤꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯅꯧꯕ ꯁꯤꯟ ꯑꯃ ꯍꯧꯔꯛꯏ꯫ ꯁꯤꯟ ꯑꯗꯨ ꯍꯧꯔꯛꯄꯗ ꯕꯔꯅꯝ ꯁꯤꯞ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯀꯝꯄꯅꯤ ꯑꯗꯨꯗ ꯑꯅꯧꯕ ꯁꯦꯅꯤꯌꯔ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯖꯣꯏꯟ ꯇꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯤꯅꯤ꯫ ꯕꯔꯅꯝꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯋꯥꯖꯥꯎ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯝꯄ꯭ꯂꯣꯌꯤ ꯂꯣꯏꯅꯃꯛ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯦ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ, ꯀꯝꯄꯅꯤ ꯑꯁꯤ ꯁꯤꯔꯦ" ꯍꯥꯏꯅ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯔꯅꯝꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯖꯍꯥꯖ 1,000 ꯍꯦꯟꯅ ꯂꯩ, ꯑꯗꯨꯒ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯖꯍꯥꯖ 1,000 ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ, ꯁꯃꯨꯗ꯭ꯔꯗ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯔꯅꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯁꯤꯂꯤꯡꯗꯒꯤ ꯅꯣꯡ ꯌꯨꯔꯛꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ, ꯍꯦꯂꯦꯟ ꯑꯃꯗꯤ ꯀꯦꯔꯣꯂꯤꯅꯥ, ꯃꯃꯥꯒ ꯄꯨꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯏ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯔꯅꯝꯅ "ꯑꯩ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯀꯝꯄꯅꯤꯗꯣ ꯊꯤꯡꯖꯤꯟꯈ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯆꯦꯔꯤꯇꯤꯅ ꯈꯨꯝꯂꯛꯏ, "ꯃꯗꯨꯒꯤ ꯀꯝꯄꯅꯤꯗꯣ ꯅꯪꯒ ꯏꯆꯥꯟ ꯆꯥꯟꯅꯗꯦ." ꯑꯗꯨꯕꯨ ꯕꯔꯅꯝꯅ ꯆꯦꯔꯤꯇꯤꯗ "ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯅꯠꯇꯦ ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯗꯣ." ꯑꯗꯨꯕꯨ ꯆꯦꯔꯤꯇꯤꯅ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯕꯔꯅꯝꯅ "ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕꯤꯕ ꯉꯝꯗ꯭ꯔꯦ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯆꯦꯔꯤꯇꯤꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯇꯥꯡꯈ꯭ꯔꯕ ꯈꯨꯗꯣꯜ ꯑꯅꯤ ꯂꯩꯔꯤꯕꯁꯤꯗꯤ?" ꯑꯗꯨꯒ ꯆꯦꯔꯤꯇꯤꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯃꯄꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯄꯥ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯔꯅꯝꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ "ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯕꯥꯔꯗꯦꯅꯤ, ꯒꯤꯐ ꯄꯤꯌꯨ" ꯍꯥꯏꯔꯛꯏ꯫ ꯕꯔꯅꯝ ꯑꯋꯥꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯔꯅꯝ ꯂꯦꯝ ꯑꯃ ꯄꯨꯊꯣꯛꯂꯒ "ꯃꯁꯤ ꯃꯦꯖꯤꯛꯀꯤ ꯂꯦꯝꯅꯤ, ꯃꯁꯤ ꯆꯨꯈꯠꯂꯒ ꯅꯈꯣꯏꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯅꯤꯕꯗ ꯊꯨꯡꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯦꯟ ꯑꯃꯗꯤ ꯀꯦꯔꯣꯂꯤꯅꯥꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯅꯤꯔꯝꯃꯤ꯫ ꯆꯦꯔꯤꯇꯤꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯔꯅꯝꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯇꯥꯛꯂꯤ, ꯃꯗꯨꯗꯤ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯟꯖꯣꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯄꯥꯎꯔꯧ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯦꯟ ꯑꯃꯁꯨꯡ ꯀꯦꯔꯣꯂꯤꯅꯥꯅ "ꯑꯦ ꯃꯤꯂꯤꯌꯟꯁ ꯑꯣꯐ ꯗ꯭ꯔꯤꯝ" ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯗꯨ ꯁꯛꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯃ ꯍꯣꯡꯂꯛꯏ꯫ ꯕꯔꯅꯝ ꯕꯦꯡꯛ ꯑꯃꯗ ꯂꯣꯟ ꯊꯥꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯔꯦꯜ ꯉꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯆꯥꯔꯜꯁ ꯀꯧꯕ ꯌꯥꯝꯅ ꯅꯦꯝꯕ ꯃꯤ ꯑꯄꯤꯛꯄ ꯄꯣꯛꯄꯗꯒꯤ ꯑꯣꯏꯔꯛꯂꯕ ꯑꯃ ꯃꯃꯥꯒ ꯂꯣꯏꯅꯅ ꯂꯣꯟ ꯊꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯟ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯔꯅꯝꯒꯤ ꯃꯃꯥꯡꯗ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯁꯝꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯔꯅꯝꯅ ꯆꯥꯔꯜꯁꯇ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ "ꯂꯝꯍꯨꯏꯗꯧꯅ ꯀꯔꯤꯒꯤ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯣ" ꯍꯥꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯕꯔꯅꯝꯒꯤ ꯁꯦꯔꯦꯜ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛ ꯆꯪꯂꯝꯃꯤ꯫ ꯕꯔꯅꯝꯅ ꯄꯥꯝꯂꯤꯕ ꯂꯣꯟ ꯑꯁꯤ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯡꯅꯕ ꯂꯣꯟꯅꯤ, ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯔꯤꯛꯁ ꯂꯩ, ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯗꯅ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯔꯅꯝꯅ ꯃꯥꯅ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯆꯦ ꯆꯥꯡ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ $10,10,000ꯒꯤ ꯂꯣꯟ ꯑꯃ ꯄꯤꯔꯛꯏ꯫ ꯕꯔꯅꯝꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯑꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯕꯨ ꯄꯨꯗꯨꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯑꯣꯡꯒꯤ ꯃꯣꯝꯅ ꯁꯥꯕ ꯁ꯭ꯇꯦꯆꯨꯁꯤꯡ ꯌꯦꯡꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯅꯍꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯗ ꯐꯝꯍꯜꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯔꯅꯝꯒꯤ ꯐꯦꯃꯤꯂꯤꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯄꯣꯁꯇꯔꯁꯤꯡ ꯌꯦꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯌꯦꯡꯕ ꯆꯪꯂꯝꯗꯦ꯫ ꯕꯔꯅꯝꯅ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯗ ꯆꯪꯂꯒ ꯇꯤꯀꯦꯠ ꯀꯌꯥꯝ ꯌꯣꯜꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯥꯎꯟꯇꯔ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯤꯀꯦꯠ 3 ꯈꯛꯇꯃꯛ ꯌꯣꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯕꯔꯅꯝ ꯇꯤꯀꯦꯠ 3 ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯔꯅꯝ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯣꯐꯥ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯦꯔꯣꯂꯤꯅꯥꯅ ꯃꯍꯥꯛꯄꯨ ꯇꯞꯅ ꯇꯞꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯕꯔꯅꯝ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯇꯤꯀꯦꯠ ꯀꯌꯥ ꯁꯤꯠꯄꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯕꯔꯅꯝꯅ "ꯈꯔ ꯑꯗꯨꯝ ꯁꯤꯠꯂꯤ"꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯅ "ꯃ꯭ꯌꯨꯖꯤꯌꯝꯗꯣ ꯑꯁꯤꯕ ꯉꯛꯇꯒꯤ ꯑꯣꯏꯅ ꯇꯧꯏ, ꯑꯍꯤꯡꯕꯒꯤꯁꯨ ꯈꯔ ꯌꯥꯎꯍꯜꯂꯕꯗꯤ ꯍꯦꯟꯅ ꯐꯒꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯔꯅꯝ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫
ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯌꯥꯝꯅ ꯊꯥꯒꯠꯇꯨꯅ ꯅꯪꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯊꯣꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯗꯒꯤ ꯇꯝꯕ ꯋꯥꯈꯜꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯃ ꯍꯣꯡꯉꯤ ꯍꯥꯏꯕꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯔꯅꯝ ꯆꯥꯔꯜꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯆꯥꯔꯜꯁ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯕꯦꯡꯗ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤꯕ ꯄꯣꯛꯄꯗꯒꯤ ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯕ ꯑꯄꯤꯛꯄ ꯃꯤ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯆꯥꯔꯜꯁꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ꯫ ꯆꯥꯔꯜꯁꯀꯤ ꯃꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯕꯔꯅꯝꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯆꯥꯔꯜꯁꯀ ꯑꯝꯇꯪ ꯎꯅꯖꯒꯦ ꯍꯥꯏꯔꯛꯄꯗ ꯆꯥꯔꯜꯁꯀꯤ ꯃꯃꯥꯅ ꯑꯩꯒꯤꯗꯤ ꯏꯆꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯕꯔꯅꯝꯅ ꯍꯥꯟꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯆꯥꯔꯜꯁꯀꯤ ꯕꯥꯏꯑꯣꯗꯥꯇꯥ ꯂꯧꯔꯒ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯆꯥꯔꯜꯁ ꯃꯃꯥꯅ ꯀꯧꯊꯣꯛꯂꯛꯏ꯫ ꯆꯥꯔꯜꯁ ꯊꯣꯡ ꯍꯥꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯕꯔꯅꯝꯅ ꯃꯍꯥꯛ ꯁꯣ ꯑꯃ ꯇꯧꯒꯅꯤ ꯑꯗꯨꯗ ꯅꯪꯁꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯥꯔꯜꯁꯅ ꯑꯩꯕꯨ ꯎꯕꯗ ꯃꯌꯥꯝꯅ ꯅꯣꯛꯄꯗꯨꯔꯥ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯔꯅꯝꯅ ꯈꯨꯝꯂꯛꯏ, ꯅꯣꯛꯄꯕꯨꯗꯤ ꯅꯣꯛꯂꯒꯅꯤ, ꯑꯗꯨꯕꯨ ꯅꯣꯛꯂꯕꯁꯨ ꯄꯩꯁꯥ ꯐꯪꯕꯅ ꯐꯠꯇꯕ꯭ꯔꯥ? ꯃꯗꯨ ꯇꯥꯕꯗ ꯆꯥꯔꯜꯁ ꯃꯥꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯕꯔꯅꯝꯅ ꯃꯥꯒꯤ ꯊꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯅꯪꯁꯦ ꯁꯒꯣꯜ ꯇꯣꯡꯕ ꯍꯦꯔꯣ ꯑꯣꯏꯅ ꯎꯏ, ꯅꯪꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯃꯈꯣꯏꯅ ꯁꯦꯂꯨꯠ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯥꯔꯜꯁ ꯍꯔꯥꯎꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯔꯅꯝ ꯄꯣꯁꯇꯔ ꯊꯦꯠꯄ ꯊꯣꯛꯂꯛꯏ꯫ ꯄꯣꯁꯇꯔ ꯑꯗꯨꯗ ꯋꯥꯟꯇꯦꯗ ꯌꯨꯅꯤꯛ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯀꯧꯖꯔꯤ ꯍꯥꯏꯅ ꯊꯥꯕꯅꯤ꯫ ꯕꯔꯅꯝꯅ ꯄꯣꯁꯇꯔꯁꯤꯡ ꯑꯗꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯦꯠꯄ ꯎꯕꯗ ꯅꯨꯄꯥ ꯈꯔꯅ ꯕꯔꯅꯝꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯂꯩ, ꯃꯍꯥꯛꯄꯨ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯕꯔꯅꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯄꯔꯗꯥꯔ ꯑꯃꯒꯤ ꯃꯔꯨꯝꯗ ꯃꯃꯥꯏ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃ ꯁꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯔꯅꯝꯅ ꯄꯔꯗꯥꯔ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯃꯀꯣꯏ ꯆꯣꯝꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯕꯔꯅꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯣꯗ ꯌꯥꯎꯕꯤꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯔꯅꯝꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯤ ꯈꯔ ꯀ꯭ꯌꯨꯗ ꯂꯦꯞꯄꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯔꯅꯝꯒꯤ ꯁꯣ ꯑꯗꯨꯒꯤ ꯑꯣꯗꯤꯁꯟ ꯂꯥꯛꯄꯅꯤ꯫ ꯕꯔꯅꯝꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯝꯃꯤ꯫ ꯕꯔꯅꯝꯅ ꯑꯍꯥꯟꯕꯗ ꯑꯦꯟ ꯋꯦꯂꯔ ꯑꯃꯗꯤ WD ꯋꯦꯂꯔꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯣꯗꯤꯁꯟ ꯂꯧꯏ꯫ ꯕꯔꯅꯝꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯇ꯭ꯔꯥꯐꯤꯁ ꯑꯥꯔꯇꯤꯁꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯇ꯭ꯔꯥꯐꯤꯁ ꯑꯥꯔꯇꯤꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯧꯔꯤꯒꯨꯝꯕ ꯑꯃ ꯇꯤꯡꯗꯨꯅ ꯃꯊꯛꯇ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯖꯒꯣꯏ ꯁꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯦꯇꯨ ꯌꯥꯝꯅ ꯌꯦꯛꯄ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯑꯣꯗꯤꯁꯟ ꯂꯧꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯦꯇꯨ ꯌꯥꯝꯅ ꯍꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯗꯤꯁꯟ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯦꯇꯨ ꯌꯦꯛꯄ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯕꯔꯅꯝꯅ ꯁꯦꯂꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯗ ꯌꯣꯡꯒꯨꯝꯅ ꯃꯇꯨ ꯍꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯣꯗꯤꯁꯟ ꯂꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯔꯅꯝ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯕꯔꯅꯝꯒꯤ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯕꯔꯅꯝꯅ ꯁꯦꯂꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯗꯅ ꯌꯥꯝꯅ ꯅꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯣꯗꯤꯁꯟ ꯂꯧꯏ꯫ ꯃꯗꯨꯗ ꯕꯔꯅꯝꯅ ꯃꯍꯥꯛꯀꯤ ꯋꯦꯠ ꯀꯌꯥ ꯂꯨꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯦꯠ ꯑꯗꯨ ꯍꯥꯏꯗꯣꯛꯅꯤꯡꯂꯝꯗꯦ꯫ ꯃꯗꯨꯗ ꯕꯔꯅꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯍꯥꯏꯅꯁꯤ, ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡ ꯊꯥꯡꯖꯜꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ 500 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯤꯕꯗꯨ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯃꯠꯇ ꯇꯥꯗꯦ, ꯑꯗꯨꯕꯨ ꯕꯔꯅꯝꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ 750 kg ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯁꯣ ꯑꯗꯨꯒꯤꯗꯃꯛ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯡꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯑꯣꯗꯤꯁꯟ ꯂꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯔꯅꯝꯅ ꯃꯥꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯔꯅꯝꯅ ꯑꯥꯏꯔꯤꯁ ꯍꯥꯏꯗꯨꯅ ꯊꯣꯜꯂꯝꯃꯤ꯫ ꯑꯣꯗꯤꯁꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯟ ꯑꯃ ꯍꯣꯡꯂꯛꯏ꯫ ꯕꯔꯅꯝꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯀꯁ ꯑꯗꯨꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯄꯣꯁꯇꯔ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯕꯤꯜꯗꯤꯡꯒꯤ ꯃꯊꯛꯇ ꯊꯦꯠꯂꯤ꯫ ꯃꯗꯨꯇ ꯅꯠꯇꯅ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠꯂꯝ ꯀꯌꯥꯗꯁꯨ ꯃꯈꯣꯏꯒꯤ ꯄꯣꯁꯇꯔ ꯃꯆꯥ ꯃꯆꯥꯁꯤꯡ ꯅꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯔꯀꯁꯀꯤ ꯇꯤꯀꯦꯠ ꯌꯣꯟꯕ ꯑꯗꯨ ꯎꯠꯂꯤ꯫ ꯇꯤꯀꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯌꯣꯟꯈꯤ꯫ ꯁꯔꯀꯁ ꯍꯣꯜ ꯑꯗꯨꯁꯨ ꯍꯥꯎꯁꯐꯨꯜ ꯑꯣꯏꯔꯝꯃꯤ꯫ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯕꯔꯅꯝ ꯗ꯭ꯔꯦꯁ ꯍꯣꯡꯉꯤ, ꯑꯗꯨꯒ ꯁꯣꯃꯦꯟ ꯑꯣꯏꯅ ꯁ꯭ꯇꯦꯖꯇ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯁꯔꯀꯁꯇ ꯌꯥꯎꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯁꯔꯀꯁꯇ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯌꯨꯅꯤꯛ ꯑꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯁꯣ ꯍꯤꯠ ꯆꯠꯈꯤ꯫ ꯑꯣꯗꯤꯌꯟꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯖꯔꯅꯦꯂꯤꯁ ꯑꯃ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯗꯥꯏꯔꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯁꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯁꯔꯀꯁꯀꯤ ꯃꯇꯥꯡꯗ ꯏꯔꯛꯄ ꯑꯗꯨ ꯊꯦꯡꯅꯈꯤ꯫
Matang aduda mi kharana circus aduda yawba miyoising khatnaba hawbagi makhon tarami. Maduda Barnumna tholaktuna khamdui. Mi singdugi marakta yamna gunda tawba circus ki mayokta leiba amasu yarmi. Nupa aduna Barnumbu threaten toromlaga satki. Mathangi sinda Barnum journalist adu unaraga wari sanaba adu uli. Journalist aduna nangi circus se fake circus mali hari. Maduda Barnumna circus ti fake oiramba yai. Adubu masi yenglaga yengliba miyamdugi maithongda nokliba makhoi thamoida nungaiba phahonliba adudi asengbani fake nate haramlaga mahak chatki. Mathangi sinda mahakna mahaki family da surprise ama pirami. Madudi mahakna yamna pamjaba mahaki manglan magi nupi magi macha singbu yamna nungaina thamba manglan adu mangphaungnaba oina phajaraba yum ama leirami. Madu ubda mahaki nupi yamna haraurami aduga macha singdasu mahakna gift pirami. Mahakna makha tarduna mahaki nupi amadi mahaki machada aina nakhoibu nungaina lehenningi harami. Mathangi sinda Barnumna mahaki family ga mahak party ama laklami. Maduda yamna naha oiriba nupa ama Barnumna urami. Maduda mahaki nupi da mana nupa adu kanano haiduna hanglami. Siratina mahak asi maming yamna leiraba theater gi artist ni maming na Philip Kawi harami. Mathangi sinda party aduda atopa nupi macha kharna mahaki macha nupi da karem narami madu Barnumna urami. Mahaki macha nupi Carolina yamna saurami. Aduga mathangi sinda makhoi party adudagi thoklei aduga macha nupi Carolina na mathwai nungaitriba adu phananaba haiduna themlami. Adubu Carolina di mathwai nungaitana adum lerami. Aduga sinnama honglaga Sereti ga Barnum ngana Carolina gi wari sanarami. Maduda Seretina New York City na makhoi bu accept torokloi. Adubu Barnum na khumai macha nupi ani bu maning makha tamna hinghanba pami haina. Mathangi sinda Barnum ga Philip ka unarami. Barnum na magi ming P.T. Barnum kawi haiduna Philip ta saktaklami. Philip na circus ki show tawba yamna maming lerba midu natra haiduna hanglei. Barnum na Philip ta aduna hak circus tu yengdi yenglabra haiduna hanglami. Philip na mahak circus makti yengdri. Mayamdagi paw tabani circus tu mayamna yamna pamnei yamna sunoi hainai hairei. Maduda Barnum na mahakna haibadu mangonda karemna boina ningdana aigi theater gi matangda adumaina haiba yaroi haiduna khumlei. Mawani wari mayam ama sanarami. Matang aduda Barnum na Philip ta yu thaksira haiduna horami. Mathangi sinda mawani bar amada yu thakminaba adu uli. Yu thakna Barnum na Philip ta hairei aigi show asida asengba show khara yawhaningi adu oirabadi aigi show gi maramda warem ngangnariba miyoi singdugi machin adu lepkhragani hairei. Wari sana Philip pu magi circus ta yawna nabasu hairami. Barnum na Philip ki talent khara makhaidi khanglami. Madu hairaba matung Barnum ga Philip ka duet isai saklei. Isai sakna isai mayekta wari oina sanarami. Loirakpada Philip pu circus adu ta yawna ba convince tormi. Mathangi sinda Barnum na Philip pu magi circus tawpham adu da purai. Mafamduda Philip ka N ko winupi amaga unarami. Philip na N bu nungsiba fawarmi. Philip W.D. Weller amasung N. Weller ga unahali. Maduda Philip ta N na hanglei. Nangi personality natragna talent asi karino haina. Maduda Philip na karisu laite haina khummi. Maduda N na makha tarduna mi khudingmak personality loina leibani hairei. Matang asida huran menupa ticket counter da phamliba aduna sanglaklaga. Mapanda circus pu pamdaba mi kharana mafam asida circus tawba yaroi haiduna protest tawre haiduna tamlami. Adubu protest tawriba miyoising adu khwaidagi jugot chadaba miyoisingni. Mathangi sinda Barnum na newspaper pabada circus asida tawriba sing asi asengba ngaktani haina iraklami. Circus ta yawriba mayam adu madu tabada yamna haraute yamna noklami. Matang sida Philip changai. Aduga Barnum da England gi maharani na ikhoibu invite tori. Maduda Barnum gi circus ki group kisu punna yawra I haiduna hairami. Maduda circus tawba mi gi invitation haiba ama leite. Makhoide mayam gi nungaina ba nekpani. Madu tabada Philip na maharani ga wari sanakhige hairei. Maduda chatlagadi punna chatkadabani natragadi kanagumba amata chatloi hai. Madu tabada mayam punna ma haraurami. Mathangi sinda makhoi loina maharani konungda laklami.
ꯐꯤꯂꯤꯞꯅ ꯃꯍꯥꯔꯥꯅꯤꯗ ꯕꯔꯅꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯔꯀꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯇꯥꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯕꯔꯅꯝꯒꯤ ꯁꯔꯀꯁꯀꯤ ꯋꯥꯔꯤ ꯇꯥꯔꯦ, ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯆꯥꯔꯜꯁꯀꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯇꯥꯔꯤꯕꯁꯤ꯫ ꯃꯍꯥꯛꯇꯤ ꯀꯔꯅꯦꯜ ꯅꯠꯇꯦ, ꯖꯦꯅꯔꯦꯜꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯥꯔꯜꯁꯅ ꯋꯥꯔꯤ ꯁꯥꯕꯗ ꯃꯍꯥꯔꯥꯅꯤꯗ ꯗꯥꯔꯂꯤꯡ ꯍꯥꯏꯕ ꯌꯥꯎꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯥꯈꯠꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯔꯥꯅꯤꯅ ꯁꯥꯎꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯁꯔꯀꯁꯁꯦ ꯊꯤꯡꯖꯤꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯅ ꯀꯣꯟꯅ ꯅꯣꯛꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯍꯥꯔꯥꯅꯤ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯈꯣꯏ ꯄꯥꯈꯠꯄ ꯐꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯟ ꯑꯃ ꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ꯫ ꯄꯥꯔꯇꯤ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ, ꯃꯃꯤꯡ ꯂꯩꯕꯤ ꯖꯦꯅꯤ ꯂꯤꯟ ꯀꯧꯕꯤ ꯁꯤꯡꯒꯔ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯔꯅꯝꯅ ꯐꯤꯂꯤꯞꯁꯇ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯐꯤꯂꯤꯞꯁꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕꯤ ꯁꯤꯡꯒꯔ ꯑꯃꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯕꯔꯅꯝꯅ ꯐꯤꯂꯤꯞꯇ ꯃꯍꯥꯛꯀ ꯈꯪꯅꯍꯜꯂꯨ ꯍꯥꯏꯔꯛꯏ꯫ ꯐꯤꯂꯤꯞꯁ, "ꯑꯩꯈꯣꯏꯒ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕꯁꯨ ꯅꯠꯇꯅ ꯀꯔꯝ ꯍꯥꯏꯅ ꯈꯪꯅꯍꯟꯗꯧꯔꯤꯕꯅꯣ? ꯀꯃꯥꯏꯅ ꯎꯅꯔꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ?" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯔꯅꯝꯅ ꯐꯤꯂꯤꯞꯄꯨ ꯆꯤꯡꯂꯒ ꯖꯦꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯏ꯫ ꯐꯤꯂꯤꯞꯅ ꯖꯦꯅꯤꯒ ꯈꯪꯅꯅꯕ ꯃꯁꯥꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯔꯅꯝꯕꯨ ꯃꯁꯛ ꯇꯥꯛꯀꯦ ꯇꯧꯕꯗ ꯃꯍꯥꯛ ꯃꯁꯥꯅ ꯑꯣꯏꯅ ꯁꯛ ꯇꯥꯛꯆꯩ꯫ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯖꯦꯅꯤꯗ "ꯑꯩ ꯅꯪꯕꯨ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯄꯨꯔꯒ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ" ꯍꯥꯏꯅ ꯕꯔꯅꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯖꯦꯅꯤꯅ "ꯑꯩꯅ ꯏꯁꯩ ꯁꯛꯄ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ꯭ꯔꯥ?" ꯍꯪꯂꯛꯏ꯫ ꯐꯤꯂꯤꯞꯁꯅ "ꯇꯥꯈ꯭ꯔꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯕꯔꯅꯝꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯗꯨ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯅ "ꯇꯥꯗ꯭ꯔꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯖꯦꯅꯤ "ꯑꯩꯕꯨ ꯀꯔꯤꯒꯤ ꯐꯥꯎꯍꯟꯅꯤꯡꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯔꯅꯝꯅ "ꯑꯩꯒꯤ ꯁꯣꯗ ꯍꯥꯟꯅꯗꯤ ꯁꯥꯁꯤꯟꯅꯕ ꯌꯥꯝꯅ ꯌꯥꯎꯏ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯔꯤꯌꯦꯂꯤꯇꯤꯁꯤꯡ ꯃꯤꯌꯥꯝꯗ ꯎꯍꯟꯕ ꯄꯥꯝꯃꯤ." ꯃꯗꯨ ꯇꯥꯕꯗ ꯖꯦꯅꯤ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯔꯅꯝꯒꯤ ꯁꯣꯗ ꯖꯦꯅꯤ ꯌꯦꯡꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯕꯔꯅꯝ ꯑꯃꯁꯨꯡ ꯆꯦꯔꯤꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯔꯅꯝꯒ ꯐꯤꯂꯤꯞꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯖꯦꯅꯤꯒꯤ ꯁꯣꯒꯤꯗꯃꯛ ꯔꯦꯗꯤ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯔꯅꯝ ꯁ꯭ꯇꯦꯖꯇ ꯊꯣꯛꯂꯛꯂꯒ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯍꯟꯖꯒꯦ ꯍꯥꯏꯔꯒ ꯁ꯭ꯇꯦꯖꯀꯤ ꯐꯤꯖꯪ ꯑꯗꯨ ꯍꯥꯏꯗꯣꯛꯂꯛꯏ꯫ ꯕꯔꯅꯝꯅ ꯖꯦꯅꯤꯕꯨ ꯃꯤꯌꯥꯝꯗ ꯁꯛ ꯇꯥꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯌꯥꯅꯣ ꯑꯃꯅ ꯍꯧꯔꯒ ꯖꯦꯅꯤ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯏ꯫ ꯖꯦꯅꯤꯒꯤ ꯏꯁꯩ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯎꯅꯈꯤ꯫ ꯃꯥꯒꯤ ꯏꯁꯩ ꯂꯣꯏꯔꯛꯄꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯧꯒꯠꯇꯨꯅ ꯈꯨꯕꯥꯛ ꯈꯨꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯖꯦꯅꯤꯒꯤ ꯏꯁꯩ ꯑꯗꯨ ꯁꯨꯄꯔꯍꯤꯠ ꯑꯣꯏꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯔꯅꯝꯅ ꯖꯦꯅꯤꯕꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒ ꯁꯛ ꯈꯪꯅꯍꯜꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯉꯁꯥꯏ ꯌꯥꯎꯈꯤꯕ ꯖꯔꯅꯦꯂꯤꯁ ꯑꯗꯨ ꯆꯪꯂꯛꯂꯒ ꯖꯦꯅꯤ ꯑꯁꯦ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯤꯡꯒꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯦꯔꯤꯇꯤꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯁꯨ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯏ, ꯑꯗꯨꯒ ꯕꯔꯅꯝꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯤ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯔꯅꯝꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯕꯔꯅꯝꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗ ꯆꯦꯔꯤꯇꯤꯒꯤ ꯃꯄꯥꯅ ꯕꯔꯅꯝꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯟꯊꯅ ꯈꯟꯈꯤ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯁꯨ ꯀꯔꯦꯝꯅꯕꯤꯈꯤ꯫ ꯆꯦꯔꯤꯇꯤꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯆꯦꯔꯤꯇꯤꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯖꯦꯅꯤꯅ ꯕꯔꯅꯝꯗ ꯄꯥꯔꯇꯤ ꯑꯗꯨ ꯑꯦꯟꯖꯣꯏ ꯇꯧꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯔꯅꯝꯅ ꯃꯥꯏ ꯄꯥꯛꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ, ꯑꯗꯨꯒ ꯃꯍꯥꯛ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯄ ꯃꯤ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯅ ꯊꯥꯒꯠꯂꯛꯏ꯫ ꯃꯗꯨꯗ ꯄꯥꯔꯇꯤ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯃꯤꯁꯤꯡꯅꯁꯨ ꯕꯔꯅꯝꯕꯨ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯔꯅꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯃꯗꯨꯗ ꯖꯦꯅꯤꯅ "ꯑꯩꯅ ꯍꯦꯛ ꯍꯦꯛ ꯅꯪꯒꯤ ꯅꯨꯄꯤꯕꯨꯁꯨ ꯁꯣ ꯑꯁꯤꯗ ꯌꯥꯎꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ" ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯕꯔꯅꯝꯅ ꯖꯦꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯕꯔꯅꯝꯒꯤ ꯁꯔꯀꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯍꯣꯜ ꯑꯗꯨꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯔꯅꯝꯅ ꯃꯈꯣꯏꯕꯨ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯒ "ꯅꯈꯣꯏ ꯄꯥꯔꯇꯤ ꯑꯁꯤ ꯌꯥꯎꯔꯅꯨ, ꯁꯣ ꯇꯧꯒꯗꯕ ꯉꯥꯏꯍꯥꯛꯇꯃꯛ ꯉꯥꯏꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ "ꯀꯨꯏꯔꯣꯏ, ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯕꯔꯅꯝꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯕꯔꯅꯝꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯅ "ꯗꯤꯁ ꯏꯁ ꯃꯤ" ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯗꯨ ꯁꯛꯂꯒ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯍꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯒꯨꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯁꯣ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯌꯦꯡꯅꯩ, ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯈꯨꯕꯥꯛ ꯈꯨꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯐꯤꯂꯤꯞꯅ ꯁꯤꯟꯕꯅꯤ, ꯍꯥꯏꯕꯗꯤ ꯄꯥꯔꯇꯤ ꯇꯧꯕ ꯑꯣꯏꯅ ꯆꯪꯕ ꯌꯥꯈꯤꯗ꯭ꯔꯕꯁꯨ ꯁꯣ ꯑꯣꯏꯅ ꯆꯪꯗꯨꯅ ꯃꯤꯌꯥꯝꯕꯨꯁꯨ ꯄꯦꯜꯍꯟꯕ, ꯃꯈꯣꯏꯕꯨꯁꯨ ꯆꯪꯍꯟꯕ ꯌꯥꯕ, ꯑꯗꯨꯒ ꯁꯣ ꯑꯗꯨꯒꯤ ꯃꯒꯨꯟꯁꯨ ꯍꯦꯟꯒꯠꯍꯟꯕꯅꯤ꯫
Barnumna Philipki Haisingba Adubu Ubada, Philippu Tagalami, Aduga Mahaku Sarkas Adugi, Taubu Oina Sinermi. Matangi Sinda Barnumna, Philippu Enga Unanaba, Jenny Sogi ticket, Kaklaga Yingba Lakhanki. Maduda Philipki Parenka, Philipna Enga Lingamata Maduda, Tangnerami. Aduga Engi Maramda, Philipki Parena Patava Singanglaki. And Mapamadu Tadok to Nachaki, Philipna Magi Parenta. Nakoina kari natik leibagi adugum na ngang libano haiduna hayam laga Philip su mafam adu thadokuna enbu themba chatki Philip na enbu isai saktuna themki aduga senna du hongki Philip ki haisingba sing adu ubda Barnum na mangonda circus ki thabak khudingmak sinaki aduga mana Jenny ga loina na world tour satpagi wakhal da leiki mathangi sinda Barnum ga Jenny ga chatna nabagi phi yom sinba du sereti na urami maduda sereti na tour asi sattaba yamak yadabra haiduna hangi Barnumna aina tawribo hotnaribo mayam se nakoibu nungai hanningbagini aina angang oringai wakiba thokiba thokdoksing mayam ado nakoida amuk thoktanabani haiduna khumlai Cheritina makha tari madudi mipung khudingna nangbu nungsidrabasu nangbu pamdrabasu mi kharana nangbu nungsibaduna yare maduna penthokpa tammu harami Cheritina ngangliba du tana Barnum tour adu adumuk satki Seretina matang asida Barnum bu miss tawba isai ama sai mathangi sinda Barnum ga Jenny ga tour satpa du ulai Jenny gi soda Barnum yawbu phau ulai matang asida sinnamuk honglai Phillips na so adu gi head oina Barnum na tour satlingai matam maduda mangonda ohellami matang asida sinnama honglaklaga Barnum na newspaper da Jenny gi so gi maramda irakpa du parga Jenny da tahallami Maduda Jenina, Prithibi Miyamna, Aibung asi sak khangbiribase, Nangi Matingnani. Asumna Harga Jenina, Barnum the Nungsina Midyang Mayanglay, Hireba Midyang do, Barnum su Kanglami. Adubu Jenny the Barnum Nahiri. I quite sellasi, I Nangi Shogi set me Navangam Leroy, Nang Natanda Chatlo Hiri. Maduta of the Jenina, Nang Naibu Sokaki in a Kali Hiba, I Kangi Hermi. Hibidi Barnum the Jenny se, Sokaki Kanmani. Mahakpu nungsibadi natte habadu masida takli Barnum na ai sourcing asi loidrabadi ai paisa yamna mangani hai Jenny mafam adudagi thoki matang asida sinnama honglei aduga hairiba sinnaduda Jenny gi last show adu ulli Jenny yam emotional oina isai saglei isai adu loibaga Barnum bu stage ta kokhalli aduga miyam adugi mamangda Barnum da kiss stormi maduda Barnum na nangna toribasi karino haiduna hanglei Jenina, Masina Haka Kaina Wagi, Aroiba farewell ni Hiram Laga, Mahak Mapamadu the Gitoki. Aduga Matangi senda Ulibasina, Barnum gi Sarkas Lomdani, Philip na Mapanda Pamlaga, Churup Taklaga Makoigi Maram na Nangna Rivasing Adu Tarami, Philip na Mapanda Tolalaga, Makoi Busat Kinanaba Hirami. Adubu Makoigi Maraktagi, Mamang the Su Barnambu, Kihalamba Misak Aduna, Mapamasi, Aikoigini, Chatloi Harry. Matamadu the Nupa adu leminaramba muisingna W.D. Weller da Kwak Amuba Haina Lagnari Madudagi Makoi Kanarami Nasagi muising dugi Maraktagi Amana Mai Thaba Hori Marakasida Barnum su Mayum the Halakpagi Sinadu Uli Magi Nupi Amadi Magi Masana Mabu Ngairami Barnum Magi Mamang the Fire Brigade ki muisingna Satliba du Mahak Urami Adubu Usinaramde Adubu Haki Matunda Mai Saklibadu over the Barnum Sensibly, Aduga Mayam Loina Tokrabra Hanglami. Philip, Anbu Udabadagi, May Jangliba building Adugi Manung the Chunky. Adubu Andy, Atopa Nakandagi Tolaki, Anna Tolakpadu over the Barnum the Philippu Kananaba, building Adugi Manung the Sanki. Aduga Barnum the Philippu, Kuondano Putoglei. Philip, Mainayam Tina Saklami, Matang Adu the building Adusu, Kintarai. Madu over the Barnum, Makogi so adu. Loiredana Haiduna Kalami Barnum Maina Tumna Chakraba building adu Yenguna Lermi Philip T Maina Sakpadagi Hospital the Pukre Mathangi Sinda N Hospital the Philip Ki Manakta Laklami N Philip Ki Manakta Ngahak Lerba Matung Philip Gyan Lai Mathangi Sinda Barnum Maina Sakraba building adugi Mamang the Hamnuna Leringai journalist adu Lai Maduda Barnum na Aigi Nungai Tabasida Hena Nungai Ridaba Wa Hayak Laganu Harami Mauda journalist aduna
न्यूज़पेपर अमा पुथोकलगा येंगहल्ली मदुदा जेनी शोदगी तोकले हाइदुना इरम्मी हाइबदी जेनी ना वर्ल्ड टूर चलिबासी इसैगी शो उत्पनी अदुबु जेनी इसैदगी पोथारे हाइदुना इबदु बर्नमना उरम्मी बर्नम पाव अदु चैरिटी दा तंगे हाइना युमदा लाई अदुगा चैरिटी दा पाव अदु तम्मी चैरिटी दी पाव अदु हाना खंगलमी अदुगा चैरिटी ना महाक मयुम थादोकलगा चटलनी हाइरई बर्नमना युमदी थादोकलगा चटखिनु हाइरमी चैरिटी ना बर्नम अमदी जेनी की मरमदा चिंगना nganglami बर्नम ना मदुगी मरमदा सेंगदोखी चैरिटी ना बैंक ना युम असी थादोकलो हाइना नोटिस लागले हाइरमलगा महाक चटखी मथंगी सिंदा बर्नम थवाई नुंगाइतना फमलमी मतमदुदा सर्कस की मियोई सिंग अदु मागी मनाक्ता चंगलई मदु उबदा बर्नमना मखोइगी पैसा पियु हाइबा लाकपनी हाइदुना खलमी अमदी महाकना पैसा अमत लैते हाइदुना हाइरे मदु ताबदा मखोइ मयाम अदुना सर्कस मखा अमुक तौखिसी मफम अमा थीसी अखोइ पैसा हाइबा लाकपा नते नंगना अखोइबु फैमिली अमा ओइना सेममनी हाइरे अदुगा मखोइ हाना सर्कस तौखिबा मफम अदुदा अमुक मखा तौननबा सेम सारमी मथंगी सिंदा बर्नम मागी फैमिली बु उनबा लाकलमी बर्नमना चैरिटी मपादा महाकी नुपीबु उनजगे हाइरे मतांग अदुदा महाकी मचानुपी अनीसु स्टेयरदगी कुमथरई अदुगा महाकी मचानुपी कैरोलिनाना इमादी सिदा लैते बीस मपानदा लैखी हाइ बर्नम बीस मपाल अदुदा लाकलमी हाइरिबा मफम असिदनी महाकना थवाई नुंगाइतना फमदुना चैरिटीगा वारी सानखिबदु बर्नमना चैरिटी उबदा हाइरई अइना अहेनबा थीरिङै नंगबु खंगलुद्रे चैरिटीना हाइरई अइदि करिमता पामदे नंग नत्तना मतांग असिदा इसै अमा सकलै चैरिटीगी ममित्तगी मपी ताना ताना यामना हराउरमी मथंगी सिंदा मैना चाख्रबा म्यूजियम अदुगी ममांगदा बर्नमगा फिलिपका वारी सानै अदुगा फिलिपना हंगलै अखोइदा लोन पिनिंगबा बैंक लेरमखिगद्रा मदुदा बर्नमना खुमै थाजद्रे फिलिपना मखा तारदुना अइना तुंगसिनजबा पैसा खर लै मदुना अमुक चलायरसी मदुदा बर्नमना नंगी पैसा अदु दाउदा थादोकपा हौनदे नंगी थमजिनजौ हाइरमी हाइबदी बर्नमना मागी शो अदु अमुक हौरबसु हानगुम ओइनी ओइरोय हाइबा ngamdaba सिंगनबा थाजदबा अदु महाकी वहाई असिना उत्पनी मदुदा फिलिपना मबानी पार्टनर ओइरगा तौरसी हाइरे मखोइनी यानरमी अदुबु हाइरिबा पैसा अदुना कोनदबना मखोइ शो तौनदबा मफम थिरकपदा मैनहट्टनगी बीच मपानदा ओइना दंबुर खंदुना सेमलमी अदुगा मथंगी सिंदा हाइरिबा मफम अदुदा उतलिबा शो अदुदा मयाम जगोइ सारमी शो अदु लोइद्रिङै बर्नमना महाकी तुपी अदुगा चैसु अदु फिलिपता पिरमी मदुदा फिलिपना नंग करी तौरगा लैदोइनो हाइदुना हंगबदा महाकना मचानुपी अनीबु सेनदुना लैसाबी फारकपा येंगलगे हाइदुना खुमलै अदुगा महाकना मखा तारदुना शो असिदि लेफनबा यादे हाइरमलगा महाक चटखी मथंगी सिंदा बर्नम महाकी फैमिली बु उनबा लाअमी महाकना लाकपा मतमदा शमु अमा तोंगदुना लाई मथंगी सिंदा महाकी मचानुपी अनी बलात हाइरिबा जगोय अदु साबा उल्ली बर्नम अमदी चैरिटी जगोय अदुबु थवाई ताना येंगजरगा फिल्म असि लोइसिनखी मयाम फिल्म असि करम तौबगे हाइबदु कमेंट सेक्शन दा इबिरमु अदोम अदोंगे अपाम्बा फिल्म सिंगसु कमेंट सेक्शन दा इबिरमु एमएस दायना सुजोय छोयदना मथंग मनाउ नायना मयाम गिदमक्ता नुंगाइदनबा सेवा तौजगनी ngasi गिदमक्तदी मयाम पुनाउपु अमुका हन्ना इकोकनोना खुरुमजरी एक्सप्लेनेशन असिबु लोइबौ ताबीबगिदमक अमुका सुहन्ना थागतपा फोंदोकजरी याय फरे